Good evening, ma'am. ꯑꯩꯒꯤ ꯃꯤꯡ ꯁꯤꯂꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯈꯪꯃꯤꯟꯅꯁꯦ. ꯉꯁꯤ ꯑꯩꯅ ꯄꯥꯏꯈꯠꯂꯤꯕ ꯖꯔꯅꯤꯁꯦ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯦꯛ ꯇꯥꯔꯝꯕꯁꯨ ꯌꯥꯎꯔꯝꯃꯒꯅꯤ, ꯇꯥꯔꯝꯗꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ. ꯑꯩꯒꯤ ꯍꯥꯟꯅ ꯊꯥꯒꯠꯈꯤꯕ ꯄꯣꯁꯁꯤꯡꯗ ꯍꯥꯏꯕꯗꯒꯤ ꯈꯪꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯒꯅꯤ. ꯑꯗꯨꯕꯨ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯖꯔꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯗ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯈꯪꯃꯤꯟꯅꯁꯤ. ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ, ꯇ꯭ꯋꯤꯟꯁ ꯃꯤꯟꯁ ꯐꯥꯏꯕꯣꯛ, ꯐ꯭ꯂꯦꯝ ꯍꯥꯏꯕꯅ ꯃꯩꯔꯤ. ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯍꯥꯏꯔꯁꯦ, ꯀꯦꯟꯗꯜ ꯑꯃ, ꯀꯦꯟꯗꯜꯗꯨꯗꯒꯤ ꯃꯩꯔꯤ ꯑꯅꯤ ꯊꯣꯛꯄ, ꯅꯠꯇ꯭ꯔꯒꯅ ꯎꯄꯥꯝꯕꯤ ꯑꯃ, ꯎꯄꯥꯝꯕꯤꯗꯨꯗ ꯃꯁꯥ ꯑꯅꯤ ꯂꯣꯡꯊꯣꯔꯛꯄ. ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯎꯗꯤ ꯑꯃꯈꯛꯇꯪ ꯑꯣꯏꯕ, ꯑꯗꯨꯒ ꯃꯁꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ. ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯖꯔꯅꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯩ ꯍꯥꯏꯅꯤ, ꯂꯨꯕ ꯑꯃꯗꯤ ꯂꯥꯏꯕ ꯑꯅꯤꯃꯛꯅꯦ ꯍꯥꯏꯇꯥꯔꯦ. ꯍꯤꯜ ꯇꯧꯔꯕ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯂꯥꯏꯕ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯖꯔꯅꯤ ꯑꯃ ꯑꯣꯏꯒꯅꯤ. ꯍꯤꯜ ꯇꯧꯗ꯭ꯔꯤꯕ ꯉꯁꯤꯒꯤ 3D ꯗꯥꯏꯃꯦꯟꯁꯟ ꯑꯁꯤꯗ ꯂꯩꯕ ꯃꯤꯅ ꯌꯥꯝꯅ ꯋꯥꯕ ꯖꯔꯅꯤ ꯑꯃ. ꯀꯃꯥꯏꯅ ꯋꯥꯕꯅꯣ ꯍꯥꯏꯗꯤ ꯀꯥꯔꯃꯤꯛ ꯁꯔꯀꯜ ꯃꯌꯥꯝ ꯑꯃ ꯌꯣꯝꯖꯜꯂꯒ ꯆꯠꯄ ꯖꯔꯅꯤ. ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯋꯥꯔꯤꯁꯦ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤꯅꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯊꯣꯛꯄ ꯑꯣꯏꯗꯦ ꯈꯟꯒꯅꯤ. ꯀꯃꯥꯏꯅ ꯋꯥꯔꯤꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯆꯦꯛꯁꯤꯟꯒꯗꯕ ꯈꯔ ꯍꯥꯟꯅ ꯍꯥꯏꯔꯝꯒꯦ. ꯀꯔꯤ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯖꯔꯅꯤꯁꯦ ꯃꯤꯑꯣꯏ 100ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 5ꯒꯤ ꯃꯄꯣꯛꯇꯗꯤ ꯑꯣꯏ ꯍꯥꯏ ꯃꯥꯒꯤ ꯑꯁꯦꯡꯕ ꯖꯔꯅꯤꯁꯦ. ꯑꯗꯨꯅ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯍꯥꯏꯕꯁꯤ ꯀꯔꯤꯅೋ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯪꯗꯣꯛꯁꯦ. ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯤꯅꯤꯡꯗꯤ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ. ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯖꯔꯅꯤꯁꯤꯗꯩꯗ ꯑꯩꯈꯣꯏꯁꯦ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯁꯤ. ꯃꯈꯥ ꯇꯥꯕ ꯑꯁꯨꯝ ꯍꯥꯏꯊꯔꯛꯀꯦ. ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯖꯔꯅꯤꯁꯦ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯍꯤ 1,100ꯒꯤ ꯃꯅꯨꯡꯗ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯃꯄꯣꯛꯁꯦ ꯑꯃꯃꯝ, ꯍꯥꯏꯗꯤ ꯆꯍꯤ 2,100ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯃꯨꯛ ꯄꯣꯛꯑꯦ ꯍꯥꯏꯀꯣ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝꯒꯤ ꯀꯩꯅꯣꯁꯦ. ꯑꯗꯣ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝꯒꯤ ꯃꯥꯒꯤ ꯏꯅꯔꯖꯤꯁꯦ ꯂꯣꯏꯅꯃꯛ ꯌꯥꯎꯒꯅꯤ. ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯍꯥꯏꯕꯗꯤ ꯀꯩꯅꯣ? ꯑꯥꯔꯙꯅꯥꯔꯦꯁꯣꯔꯒ ꯍꯥꯏꯅꯕ, ꯃꯤꯟꯁ ꯍꯥꯏꯗꯤ ꯁꯤꯕ ꯑꯦꯟ ꯁꯛꯇꯤ ꯑꯅꯤꯃꯛꯀꯤ ꯏꯅꯔꯖꯤ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤ ꯁꯥꯏꯟꯇꯤꯁꯅ ꯑꯃꯗꯤ ꯁꯥꯏꯟꯁꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯖꯤꯟꯕꯒꯤ ꯍꯨꯝꯖꯤꯟꯕꯒꯤ ꯁꯤꯗꯩꯗ ꯈꯪꯉꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯑꯗꯒꯤ ꯀꯩꯅꯣꯁꯤꯡꯅ ꯄꯨꯊꯣꯔꯛꯏꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯒꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯏꯅꯔꯖꯤ ꯌꯥꯎꯏ ꯍꯥꯏꯕꯅꯦꯕ. ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯨ ꯃꯥꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯊ꯭ꯔꯁꯨ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯦꯟ ꯑꯦꯟ ꯐꯤꯃꯦꯜ ꯑꯅꯤꯃꯛꯀꯤ ꯏꯅꯔꯖꯤꯗꯨꯕꯨ ꯍꯦꯟꯅ ꯋꯥꯡꯅ ꯆꯠꯄ, ꯍꯦꯟꯅ ネꯝꯅ ꯆꯠꯄ, ꯁꯤꯗꯩ ꯑꯅꯤꯃꯛꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯇꯗꯤ ꯂꯣꯏꯅꯃꯛ ꯌꯥꯎꯗꯣꯏꯅꯤꯅ. ꯑꯗꯨꯅ ꯏꯁꯥ ꯃꯅꯨꯡꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯪꯖꯕ, ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯏꯅꯔꯖꯤ ꯑꯅꯤꯁꯦ ꯄꯨꯈꯠꯂꯒ ꯆꯠꯇꯣꯏꯅೋ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯅꯦꯕ, ꯂꯝꯕꯤꯁꯤꯅꯦꯕ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯖꯔꯅꯤꯒꯤ ꯋꯥꯔꯤꯁꯦ. ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯌꯥꯎꯒꯅꯤ ꯍꯥꯟꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯤꯁꯤꯒꯤꯅꯦꯕ. ꯍꯥꯏꯗꯤ ꯑꯁꯦꯡꯕꯃꯛ ꯑꯩꯈꯣꯏꯁꯦ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯖꯔꯅꯤꯗ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯔꯝꯁꯤꯡꯗꯣ ꯍꯥꯏꯔꯛꯀꯦꯕ. ꯑꯩꯈꯣꯏꯒꯤ ꯄꯣꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯁꯤꯅ ꯁꯣꯜꯒꯤꯅꯤ, ꯁꯣꯜꯒꯤ ꯂꯦꯚꯦꯜꯗ ꯍꯥꯏꯇꯥꯔꯦ. ꯔꯤꯏꯟꯀ꯭ꯂꯥꯅꯦꯁꯟ ꯊꯥꯖꯕꯤꯕ, ꯑꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯃꯄꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯑꯒ ꯃꯊꯪ ꯑꯃꯃꯨꯛ ꯁꯨꯝ ꯄꯣꯛꯑꯒ ꯆꯠꯈꯤ ꯍꯥꯏꯕ ꯊꯥꯖꯕꯤꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯣꯟꯗ ꯍꯥꯏꯔꯛꯀꯦ. ꯉꯁꯥꯏꯒꯤ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯑꯅꯤꯃꯛꯁꯦ, ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯐꯤꯃꯤꯅꯤꯟ ꯏꯅꯔꯖꯤꯅ ꯍꯦꯟꯅ ꯋꯥꯡꯅ ꯌꯥꯎꯕ ꯑꯃ
ꯎ ꯃꯁꯥ ꯑꯃ, ꯑꯗꯒꯤ ꯎ ꯃꯁꯥ ꯑꯃꯗꯅ ꯃꯁꯀꯨꯂꯥꯏꯟ ꯏꯅꯔꯖꯤꯅ ꯍꯦꯟꯅ ꯋꯥꯡꯅ ꯌꯥꯎꯕ ꯑꯃ. ꯁꯤꯒꯤ ꯖꯔꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯅ ꯍꯦꯟꯅ ꯊꯦꯡꯅꯒꯅꯤ. ꯍꯛꯆꯥꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯖꯔꯕꯁꯨ ꯏꯅꯔꯖꯤ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯣꯄꯔꯦꯠ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯛꯆꯥꯡꯁꯦ ꯏꯅꯔꯖꯤ ꯍꯥꯏꯕꯅꯤꯀꯣ. ꯏꯅꯔꯖꯤ ꯑꯃꯈꯛꯇꯅ ꯍꯛꯆꯥꯡ ꯑꯅꯤꯗꯩꯗ ꯑꯣꯄꯔꯦꯠ ꯇꯧꯔꯒ ꯆꯠꯄ ꯖꯔꯅꯤꯗꯨꯕꯨꯅꯦꯕ. ꯁꯥꯏꯟ ꯅꯝꯕꯔ 1 ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯖꯔꯅꯤꯗ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ. ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝꯁꯦ ꯍꯦꯛ ꯍꯥꯏꯗꯤ ꯑꯩꯒ ꯈꯪꯅꯔꯤꯕ ꯃꯤꯁꯦ ꯈꯪꯅꯕ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯄꯣꯖꯦꯜ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒ ꯂꯣꯏꯅꯔꯛꯄ ꯑꯗꯒꯤ ꯇꯤꯟꯅꯔꯛꯄ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯛꯑꯒ ꯂꯥꯛꯄ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯅꯕ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯐ꯭ꯔꯤ ꯐ꯭ꯔꯦꯡ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯁꯤꯒꯤ ꯁꯥꯏꯟꯁꯦ ꯐꯪꯒꯅꯦꯕ ꯃꯉꯣꯟꯗ. ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯉꯥꯡꯅꯤꯡꯕ ꯑꯣꯏꯔꯣ ꯁꯛꯅꯤꯡꯕ ꯑꯣꯏꯔꯣ ꯌꯥꯝꯅ ꯐ꯭ꯔꯤ ꯐ꯭ꯔꯦꯡꯂꯤ ꯑꯣꯏꯅ ꯍꯥꯏꯕ ꯉꯝꯕꯗꯣ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯛꯇꯅꯦ ꯍꯦꯛ ꯂꯩꯔꯤꯉꯩ ꯅꯨꯡꯉꯥꯏꯖꯕ ꯌꯥꯝꯅ ꯁꯦꯐꯂꯤ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯕꯗꯧꯅ ꯈꯟꯕ ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯍꯣꯝꯂꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯏꯃꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯇꯨꯝꯅꯤꯡꯕ ꯌꯥꯝꯅ ꯐ꯭ꯔꯤ ꯐ꯭ꯔꯦꯡꯂꯤ ꯑꯣꯏꯅ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯒꯅꯦꯕ ꯃꯥꯒ ꯑꯩꯒ ꯀꯩꯅꯣ ꯇꯧꯔꯛꯄ ꯂꯣꯏꯅꯕꯁꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗ ꯁꯥꯏꯟꯗ ꯍꯥꯏꯇꯥꯔꯦ ꯑꯍꯨꯝꯁꯨꯕ ꯁꯥꯏꯟꯗ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯃꯥꯒꯤ ꯄꯥꯁꯇ ꯊꯣꯛꯈꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯤꯟꯁ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯐꯤꯃꯤꯅꯥꯏꯟ ꯏꯅꯔꯖꯤꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯃꯨꯁꯀꯨꯂꯥꯏꯟ ꯏꯅꯔꯖꯤꯗ ꯂꯩꯔꯤꯕ DM ꯑꯃꯗꯤ DM ꯑꯃꯗꯤ DFꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯖꯔꯅꯤꯁꯦ. DM ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯗꯤꯚꯥꯏꯟ ꯃꯨꯁꯀꯨꯂꯥꯏꯟ ꯍꯥꯏꯕꯅꯦꯕ. DF ꯍꯥꯏꯕꯅ ꯀꯩꯅꯣ ꯗꯤꯚꯥꯏꯟ ꯐꯦꯃꯤꯅꯥꯏꯟ ꯍꯥꯏꯕ. ꯗꯤꯚꯥꯏꯟ ꯐꯦꯃꯤꯅꯥꯏꯟ ꯑꯃꯗꯤ ꯗꯤꯚꯥꯏꯟ ꯃꯨꯁꯀꯨꯂꯥꯏꯟ ꯑꯅꯤꯒꯤ ꯃꯥꯒꯤ ꯂꯥꯏꯐꯇ ꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅꯃꯛ ꯃꯥꯟꯅꯒꯅꯦꯕ. ꯑꯌꯥꯝꯕꯁꯦ ꯁꯤꯃꯤꯂꯔꯤꯇꯤ ꯑꯣꯏꯒꯅꯦꯕ. ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯍꯥꯏꯔꯁꯦꯕꯀꯣ. ꯁꯣ 2000 ꯉꯁꯥꯏ ꯗꯤꯚꯥꯏꯟ ꯐꯦꯃꯤꯅꯥꯏꯟꯒꯤ ꯃꯐꯝꯁꯤꯗꯩꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯈꯜꯂꯁꯦꯕ. ꯑꯗꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯀꯥꯏꯅꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯖꯔꯅꯤꯗ ꯍꯥꯏꯇꯥꯔꯦ ꯑꯣꯏꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒꯅ ꯎꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯈꯜꯂꯁꯦꯕ. ꯉꯁꯥꯏꯒꯤ ꯑꯃꯗꯨꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯃꯗꯨꯗꯁꯨ ꯑꯗꯨꯝ ꯊꯣꯛꯑꯝꯒꯅꯦꯕ. ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯏꯁꯨ ꯑꯗꯒꯤ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯄꯥꯔꯁꯣꯅꯦꯜ ꯏꯁꯨꯁꯤꯡꯁꯦ ꯈꯔ ꯂꯣꯏꯅꯃꯛ ꯃꯥꯟꯅꯒꯅꯦꯕꯀꯣ. ꯃꯔꯤꯁꯨꯕꯗ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯔꯤꯁꯨꯕꯗꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯐꯦꯃꯤꯅꯥꯏꯟ ꯊꯦꯡꯅꯔꯨꯕ ꯃꯇꯨꯡꯗꯒꯤꯗꯤꯅꯦ ꯍꯥꯏꯗꯤ ꯃꯥꯒ ꯐꯦꯃꯤꯅꯥꯏꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯖꯔꯅꯤꯁꯤꯗ ꯑꯣꯏꯔꯝꯃꯒꯗꯤ ꯍꯦꯛ ꯏꯕꯥꯅꯤꯁꯦ ꯈꯪꯅꯔꯨꯕ ꯎꯅꯔꯨꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯨꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯁꯦ ꯄꯥꯛꯅ ꯀꯥꯎꯕ ꯉꯝꯃꯔꯣꯏ. ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯃꯥꯁꯦ ꯅꯤꯡꯁꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯅꯤꯡꯁꯤꯡꯒꯦ ꯀꯥꯏꯅ ꯈꯟꯕꯒꯤ ꯅꯠꯇꯕ 24 hours ꯑꯗꯨꯝ ꯃꯥꯒꯤ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯅꯤꯡꯁꯤꯡꯉꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯝ ꯏꯁꯥꯗ ꯄꯣꯛꯂꯛꯄꯗꯣ ꯑꯦꯇ꯭ꯔꯦꯛꯁꯟꯁꯦ ꯌꯥꯝꯅ ꯋꯥꯡꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤꯗ ꯈꯜꯂꯒꯗ ꯅꯨꯡꯉꯥꯏꯕ ꯃꯥꯒꯤ ꯋꯥ ꯇꯥꯔꯒꯗ ꯑꯗꯒꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒꯗ ꯅꯨꯡꯉꯥꯏꯕ ꯁꯨꯃꯥꯏꯅ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯛꯑꯅꯦꯕ. ꯃꯁꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯊꯣꯛꯀꯜꯂꯦ. ꯍꯥꯏꯗꯤ ꯁꯣꯜꯃꯦꯠꯇꯁꯨ ꯊꯣꯛꯀꯅꯤ ꯑꯗꯒꯤ ꯀꯥꯔꯃꯤꯛꯇꯁꯨ ꯊꯣꯛꯀꯅꯤ ꯑꯍꯥꯟꯕꯗꯗꯤꯀꯣ. ꯁꯤꯁꯤꯅ ꯁꯤꯃꯤꯂꯔꯤꯇꯤ ꯑꯣꯏꯔꯦꯕꯀꯣ. ꯅꯦꯛꯁ ꯑꯩꯈꯣꯏꯅ ꯑꯁꯤꯗꯩꯗ ꯀꯩꯅꯣꯅꯦ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝꯅꯤ ꯈꯪꯗꯣꯏꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯖꯔꯅꯤꯁꯤꯗꯩꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯤꯜ ꯇꯧꯕ ꯑꯣꯏꯅ ꯏꯁꯥꯁꯤꯗ ꯁꯨꯝ ꯈꯜꯂꯛꯀꯅꯦꯕ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯖꯔꯅꯤꯁꯦ. ꯑꯗꯨꯒ ꯏꯁꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯏꯁꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯖꯔꯅꯤꯁꯤꯗꯩꯗ ꯃꯤꯟꯁ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯖꯕ ꯏꯁꯥꯅ ꯏꯁꯥꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯒꯤ ꯂꯝꯕꯤꯁꯤꯗꯩꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯇꯧꯅꯕꯒꯤ ꯂꯝꯕꯤꯁꯤꯗꯩꯗꯅꯦ ꯍꯦꯟꯅ ꯆꯪꯁꯤꯟꯕꯗꯣ ꯑꯣꯏꯔꯛꯀꯅꯦꯕ.
Mathang sign number 5 twin flame journey sidayda lakpa matamda kaidokone haidara aigi kay hani khangudana spiritual awakening sing kay hani sign mayam ama uba phangakane ba kamaina number ze signals adi kaino oina haidara mirroring ki type ta adagi number signal city sidayda uba horakpa ko kamaina ngasagi akoina angel number ga hainari do adumaina haidare maga aiga khangnaramdai natragana khangnarakpa matam sidaida 1111 adagi 2222 sugumba mayam ama haidare adagi mirroring number da haraseba 1212 adagi 101020 sumaina leitare mayam ama uba haurakane ba ikoida ikang khangudana haidare adugi matungda amuk kaidau kani haiba matamda mangda haidare mangda akogi kayani aina uning ubada hainadaba natragana kay gano tawdaba sum leidana lin adagi uba adagi kayani akogi isorgi haitare laigi saktam sing uba sumaina mayam ama phawrakaneba urakaneba ikoida sise ayamana spiritual journey haitare aigi kano soul journey soul gi purpose ta awaken haidi kano oira abakanda haitare sigi pose adum uba thingnaganeba ado sijeida similarly kaidawi haiba matamda twin flame journey da lakpa matamda su adum uganeba aikoina henna thajajaba natragana ningjaba haigadra makoigi saktam sing ko haitei hadi pramaloina harabada Radha Krishna adai Siva Sakti Nopong Ningthau Panthoibi aikoina ningjaba isorsing haitare makoigi kanosingse adi ngasai twin flame journey da chatpa isorsingse makoisingse aikoigi manglanda ubase adum yaurakaneba mathangi sign da mu kaino hainda ahamba matamdadi yamna nungsinaba sije loina makine ko sidi kamal oire haitare kaidawi haiba matamda yamna nungsiba adagi amana amagi keno hairamba ngangamba taamba leidana si mayam singse adum thengnaba kari hani thengnaba means kaino hadi amana hairamba poto amana inba amana chalamdaida oiraso ai chalugige adu tawrogige da tawrogige si mayam singse next mu kai la ani hakadai divine intervention haidana amala kaneba asidi aikogi keno da su loina makniko kani soulmate journey da su soulmate journey da su kada divine intervention ja dum khaga di dum jawgne ba du henna yawse kaino hai kano de twin flame journey da di henna yawe haitare means kaino di karmic circle mayam amana punjallaga twin flame amadi ani twin flame gi muscaline amadi feminine gi lambi seida haitare karigi damakta no harakanda di akoise awakan oinabagi damakta akoise kari aigi life ki purpose amadi aigi ai isada yauriba asonba adagi ai isada yauriba kayani henna mibu nungsiragana henna nungsiba adagi mingonda henna giving tauba adagi henna nurturing tauba si mayam singse yade haibagi khanganabagi damakta haitare isorna aikoigi mafamda haitare ibanegi marakta yanada namba haitare ibanegi wari watai sanabda ngasai nungsinana adagi sanana amana amagi kano tawraga chatlamba journey se loina break through tawkneba ko koise thugairapa haitare sengna haragadi sumaina divine intervention haibagi matam ama lakaneba sigi matam sidaida kadawi haiba matamda aikoise kay hani aigi life journey se kaigumba amata kanadaba amagumna phawba ade sumaina mayam ama thokla ani haidare aikoida adagi dum palaba mi singsi amu kona haidare kona aise isase kano tawro kanda awakan oira ba natragana yum palaba matungda ngasai aigi twin flame journey sidaida twin flame si thengnabra haidana hairagadi thengnaba yaweba yum palaba matungda haitare ngasai aigi karmic circle se sisiga luhonglaba haitare karmic relationship siga luhonglaba matungda haitare aiga yamna mot chanaba adagi aiga yamna kano toba attractive phawba isane isabu phathaba ngamdaba kano amada relationship amada sangkiba dum yaweba adubu ngasai kaidawi haiba matamda
ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯈꯔ ꯂꯨꯔꯦꯀꯣ ꯈꯔ ꯂꯨꯔꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯏꯁꯥꯅ ꯏꯁꯥꯒꯤ ꯖꯔꯅꯤꯁꯦ ꯈꯪꯅ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯏꯁꯥꯒꯤ ꯖꯔꯅꯤꯁꯦ ꯈꯪꯅ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯁꯃꯥꯖꯀꯤ ꯀꯩꯅꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯆꯠꯄ ꯌꯥꯕ ꯌꯥꯗꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯅ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯈꯣꯡ ꯊꯥꯡꯖꯟꯕꯤꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯌꯥꯗꯕ ꯃꯌꯥꯝꯅ ꯆꯠꯅꯗꯕ ꯀꯩꯅꯣ ꯑꯃꯗ ꯊꯥꯡꯖꯟꯕꯤꯕ ꯅꯠꯇꯕ ꯃꯤꯑꯣꯏ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯥꯔꯃꯤꯛ ꯁꯥꯔꯀꯜꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝꯁꯦ ꯊꯦꯡꯅꯕ ꯃꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯏꯕꯥꯅꯤꯁꯦ ꯊꯨꯡꯅꯗ꯭ꯔꯁꯨ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯑꯃꯅ ꯑꯃꯒꯤ ꯃꯦꯟꯇꯦꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯅꯕꯗꯣ ꯁꯤꯒꯤꯁꯦ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯍꯥꯏꯗꯤ ꯋꯥꯈꯜꯗ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯃꯅ ꯑꯃꯒꯤ ꯂꯥꯏꯐꯀꯤ ꯖꯔꯅꯤꯁꯦ ꯀꯩꯗꯧꯕ ꯏꯟꯈꯠꯅꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯗꯩꯗ ꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕ ꯀꯔꯤꯒꯤ ꯍꯥꯏ ꯀꯥꯟꯗ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯖꯔꯅꯤꯅꯤ ꯑꯗꯒꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯄꯔꯄꯁꯁꯦ ꯁꯤꯁꯤꯃ ꯀꯩꯅꯣ ꯇꯧꯔꯔꯣꯏꯕ ꯊꯤꯔꯔꯣꯏꯕ ꯊꯤꯕ ꯉꯝꯃꯔꯣꯏꯕ ꯉꯁꯥꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯇꯧꯔꯝꯃꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯥ ꯇꯧꯔꯝꯃꯦ ꯍꯥꯏꯕꯒꯤ ꯒꯤꯜ ꯀꯣ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯑꯩꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯃꯅꯤꯡ ꯍꯟꯕ ꯁꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯑꯅꯤꯁꯦ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯄꯥꯛꯇꯤ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕ ꯁꯔꯨꯛ 100ꯒꯤ ꯃꯅꯨꯡꯗ 5 ꯈꯛꯇꯅꯤ ꯍꯥꯏꯕꯅꯤꯅ ꯄꯥꯛꯇꯤ ꯍꯥꯏꯗꯤ ꯊꯦꯡꯅꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯊꯦꯡꯅꯕꯁꯨ ꯌꯥꯎꯋꯦ ꯁꯤꯅ ꯀꯔꯤꯅ ꯂꯦꯞꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯥꯁꯇ ꯑꯩꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯄꯣꯛꯁꯤꯡ ꯍꯥꯏꯇꯥꯔꯦ ꯔꯤꯏꯟꯀ꯭ꯂꯥꯅꯦꯁꯟ ꯃꯌꯥꯝꯁꯤꯗꯩꯗ ꯑꯩꯅ ꯇꯧꯖꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯀꯩꯗꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯧꯔꯤꯕ ꯃꯤ ꯑꯃꯅꯁꯨ ꯉꯁꯥꯏꯒꯤ ꯆꯍꯤ 30 ꯁꯨꯗ꯭ꯔꯤꯕ 40 ꯁꯨꯗ꯭ꯔꯤꯕ ꯃꯤꯅ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯍꯨꯝꯖꯤꯟꯕ ꯑꯗꯒꯤ ꯉꯁꯥꯏ ꯍꯤꯂꯤꯡꯒꯤ ꯃꯔꯝꯗ ꯈꯪꯉꯛꯄ ꯑꯗꯒꯤ ꯃꯦꯗꯤꯇꯦꯁꯟ ꯀꯔꯤꯅꯣ ꯑꯅ ꯈꯪꯅꯔꯛꯏꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯍꯣꯡꯕꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯖꯔꯅꯤꯗꯨꯗ ꯊꯦꯡꯅꯔꯛꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯩꯗ ꯍꯥꯏꯇꯥꯔꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯀꯩꯅꯣꯃꯗ ꯂꯥꯛꯄꯅꯤꯀꯣ ꯍꯥꯏꯕꯁꯦ ꯊꯨꯅ ꯌꯥꯡꯅ ꯈꯪꯕꯁꯦ ꯉꯝꯃꯦꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯖꯔꯅꯤꯗ ꯍꯥꯏꯗꯤ ꯏꯕꯥꯅꯤꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯗꯤ ꯀꯩꯗꯧꯏ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯄꯔꯄꯁꯁꯦ ꯁꯤꯗꯩꯗ ꯑꯣꯏꯅ ꯐꯣꯀꯁ ꯊꯝꯃꯛꯑꯅꯦꯕ ꯑꯩꯒꯤ ꯏꯅꯔ ꯄꯤꯁ ꯏꯅꯔ ꯋꯥꯛꯁꯤꯡꯁꯦ ꯑꯗꯣ ꯑꯩ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯖꯔꯅꯤꯗ ꯆꯠꯂꯦꯅ ꯈꯪꯗꯕ ꯃꯤꯅꯗꯤ ꯀꯩꯗꯧꯏ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯏꯅꯔ ꯋꯥꯛꯁꯦ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯕꯔꯗꯟ ꯑꯃꯗ ꯀꯨꯞꯁꯜꯂꯒ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯏꯅꯔ ꯋꯥꯛꯁꯦ ꯑꯩ ꯇꯧꯅꯤꯡꯕ ꯄꯣꯛꯑꯔꯣꯏꯕ ꯄꯣꯛꯇꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯕꯨ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯖꯔꯅꯤꯗ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯏꯅꯔ ꯋꯥꯛꯁꯦ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯄꯔꯄꯁ ꯑꯃꯗꯤ ꯑꯩꯒꯤ ꯍꯥꯏꯌꯔ ꯁꯦꯜꯐ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯊꯪꯗ ꯀꯥꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯏꯁꯥ ꯇ꯭ꯋꯤꯟ ꯐ꯭ꯂꯦꯝ ꯖꯔꯅꯤꯁꯤꯗꯩꯗ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯥꯔꯃꯤꯛ ꯁꯥꯔꯀꯜꯁꯤꯡꯁꯦ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯒꯅꯦꯕ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯖꯔꯅꯤꯁꯤꯗꯩꯗ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯋꯥꯕ ꯌꯥꯕ ꯋꯥꯔꯛꯑꯕ ꯇꯧꯕ ꯌꯥꯕ ꯇꯧꯔꯛꯑꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯀꯥꯟꯅꯔꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯊꯤꯕ ꯀꯩꯅꯣ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯄ ꯃꯇꯝꯁꯤꯗꯩꯗꯅꯦ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯏꯁꯣꯔ ꯊꯥꯖꯔꯝꯗ꯭ꯔꯁꯨ ꯑꯗꯒꯤ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯝꯗ꯭ꯔꯒꯁꯨ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯩꯒꯤ ꯏꯅꯔ ꯄꯤꯁꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯖꯔꯅꯤꯁꯤꯗ ꯆꯪꯉꯛꯄ ꯃꯤꯁꯤꯡꯁꯦ ꯁꯤꯒꯨꯝꯕꯒꯤ ꯂꯝꯕꯤꯁꯤꯗꯩꯗ ꯀꯩ ꯍꯥꯏꯅꯤ ꯊꯤꯔꯛꯄꯁꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯉꯁꯥꯏ ꯗꯤꯚꯥꯏꯟ ꯇꯥꯏꯃꯤꯡ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯑꯩꯒꯤ ꯁꯣꯜꯒꯤ ꯑꯋꯥꯀꯅꯤꯡ ꯑꯣꯏꯕ ꯃꯇꯝ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗꯩꯗꯤ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯁꯤꯗꯩꯗꯅꯦ ꯑꯩꯅ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗ꯭ꯔꯒꯁꯨ ꯄꯣꯞ ꯑꯞꯇꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯔꯛꯀꯅꯦꯕ ꯃꯦꯗꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯒꯤ ꯇꯦꯔꯣꯠ ꯀꯥꯔꯠ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯑꯗꯒꯤ ꯑꯣꯀꯜ ꯁꯥꯏꯟꯁꯁꯦ ꯀꯃꯥꯏꯅ ꯃꯊꯧ ꯄꯥꯡꯊꯣꯛꯏ ꯑꯗꯒꯤ ꯑꯩ ꯁꯦꯜꯐ ꯍꯤꯂꯤꯡ ꯀꯃꯥꯏꯅ ꯉꯝꯒꯅꯤ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯃꯊꯪ ꯂꯥꯛꯄ ꯍꯧꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯣꯀꯜ ꯁꯥꯏꯟꯁ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ
kano hai tare physics lom science lom da hai tare science lom da hairagana quantum ga haiba la iba de kano toriba mayam singse aigi sagi mafam da hai tare ngasai kano isor mana aigi ifamda kano tor injalla ga hai tare sida aini supam pam da lambi aina sukang kang da ba sukchat chatning da lambi si dai da aije khangna nabagi adagi kano tor nabagi lambi se ma mathang lakpa hokane hai tare sidaida sangba hawraba matungda isase kadawi haiba matamda sangaba adagi ai isasima heal tawraba matamdadi ngasai twin flame journey haibase thungnanaba khatan natte haibasima isana identify tawba ngamani haita ngasai gilda lairamba adagi kanoda lairamba nungaitaba adagi kano tawba mayam sida lairamba mayam singse isana isabu ni matomda evolution tawba hawra aneba ado kadawi haiba kanane wakhal nungaitaba de kano tawdaba degi si mayam singse twin flame journey da asengba maki satpa oiraga di ngasai divine masculine ga divine feminine ga anisa mirroring adum tawganeba nangonda phawriba nungaitaba se mangonda adum phawganeba adagi nangonda thoiba thawdo wathokse mangonda sum thokaneba se nanga maga paw phongna rudragasu means wari sana rudragasu kwa phonda adagi kanoda wari sana rudragasu masada dum phawba ngamneba adi khangba ngamneba kaigino haima matamdane ngasagi soul amana kano animda haksang animda aitare changaga changba means adi operation operation haire operatorin dana aduna makoi ani mafamda haitare sab manana dum kano tawbudo adu ngasagi ai amana ne adi amana yam nungsijaba adagi amana running tawba ngasai bani se loinaram gi matong ina amana chasing mota lairaneba cs tawraneba amana running mota adi ngasai divine intervention se lakrama matungdadi amadi kadawe running tawraneba chening aneba ma relationship se sawai loisalage khalaneba chengrανeba ngasai amana kanoda haitare magi soul gi journey da haitare hana ayambana awakene oibise karamana oige haiba matamda divine feminine party sina hena hana oigalleba ko kano awaken oibase haite life journey gi sijina ani kadawi haiba matamda amana running orani amana staging orani amana tanarani amana selani adi wara aba matamda kadawe doktorakpa de warakpa matamda ai isana isabu kano realization tawraba adagi healing tawraba adagi ai life journey ji kaino kaidongnabano adagi ai je ma khatang change tawnaba natte ai life se ma khatang kano tawnaba natte haibagi realization la aba matungda di isana isagi kano mayam singse heal tawthora aba matungda di du ma se ngakpiba ngama aneba aduga kadawi haiba matamda maga aiga kainagare natragana khanare saunare khallagasu thamoinungdadi kadawba mabu waroba sauningba pendaba madagi mangonda kaino tawbase su ngamdaba ama oiganeba adudona kadawi haiba matamdane pawa dum phaunabadi phaunaneba amana yum pangiba yai amana palhaudaba yai sumaina thok eba ayamana haitare adi yum amana yum pangiba amana palhaudaba khanbadi amana amagi kanodi adum adi energy dadi connection adum thamba kwa sisina kadawi haiba matamda amana khanba amana nungaitaba thopa thawdo amada adum phawba sumaina thengnaganeba sine kanogi khogi twin flame gi wari se